ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯖꯅꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯖꯔꯒ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯤꯕꯗꯒꯤꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯀꯤꯕꯒꯤꯅꯦꯅ ꯈꯜꯂꯒ ꯆꯨꯖꯕ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯄꯨꯔꯒ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯁꯤ ꯅꯣꯡꯄꯣꯛꯄꯅ ꯑꯄꯨꯟꯕ ꯂꯨꯞ ꯅꯣꯡꯄꯥꯜ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤ ꯃꯅꯨꯡꯗ ꯀꯂꯕ 13ꯅꯤ ꯃꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯒꯥ ꯀꯩꯅꯣꯒꯤ ꯖꯒꯥꯁꯦ ꯄꯨꯔꯥꯕꯠ ꯗꯤꯁꯤꯒꯤ ꯈꯝ ꯊꯦꯡꯅ ꯥꯕꯨꯛ ꯌꯧꯕꯁꯦ ꯃꯁꯤ ꯑꯣꯀꯨꯄꯥꯏ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯅꯣꯡꯄꯥꯟꯅ ꯁꯤꯜꯂꯀꯥꯟꯗ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯥꯏꯀꯩ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ NRC ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯆꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯂꯥꯎꯔꯒ ꯑꯩꯈꯣꯏ ꯆꯠꯆꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯅꯤ ꯊꯣꯛꯅ ꯈꯨꯝꯖꯒꯦ ꯄꯣꯖꯤꯇꯤꯚꯁꯨ ꯑꯣꯏꯕ ꯌꯥꯏ ꯅꯦꯒꯦꯇꯤꯚꯁꯨ ꯑꯣꯏꯕ ꯌꯥꯏ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯇꯤꯝꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯎꯔꯛꯏꯁꯤ ꯉꯔꯥꯡꯗꯒꯤ ꯂꯥꯎꯔꯛꯄ ꯅꯠꯇꯦ ꯋꯤ ꯍꯦꯚ ꯑꯣꯜꯔꯦꯗꯤ ꯃꯣꯔ ꯗꯦꯟ 1 year ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯁꯤꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯤꯕꯒꯤ electronics media print media ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯡ BJPꯒꯤ ꯀꯥꯡꯕꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨ NPPꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯡ ꯄꯨꯜꯂꯦꯒꯅ ꯍꯟꯖꯟ ꯑꯩꯈꯣꯏ ꯀꯌꯥꯔꯒꯅ ꯗꯤꯁꯀꯁꯟ ꯇꯧꯈ꯭ꯔꯕꯅꯤ ꯁꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯄꯗ ꯁꯤ ꯑꯣꯏꯔꯒꯗꯤ ꯁꯦꯟꯁꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏ NRC ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯟꯖꯟ ꯂꯥꯎꯔꯕꯅꯦꯕ ꯍꯟꯖꯟ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯤ ꯊꯕꯛ ꯑꯣꯏꯅ ꯀꯔꯤꯝ ꯄꯥꯏꯈꯠꯄꯤꯗ꯭ꯔꯦ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23ꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯩꯅꯣꯗ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯃꯤꯄꯨꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨꯗꯁꯨ ꯃꯈꯣꯏꯗ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯊꯥꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡ ꯊꯥꯕꯐꯥꯎꯗ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯁꯦꯟꯁꯁꯁꯦ ꯕꯣꯏꯀꯣꯠ ꯅꯛꯁꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯁꯦꯟꯁꯁ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡꯅꯤ ꯁꯦꯜꯐ ꯑꯦꯅꯨꯃꯔꯦꯁꯟꯗ ꯃꯈꯣꯏꯅ ꯄꯤꯕꯒꯤ ꯃꯇꯨꯡꯗ ꯍꯧꯈꯤꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13ꯗꯒꯤꯅ ꯂꯥꯛꯏꯕ ꯑꯥꯒꯁꯀꯤ ꯇꯥꯡ 31ꯁꯦ ꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯐ ꯑꯦꯅꯨꯃꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔ ꯑꯣꯜꯃꯣꯁט ꯊꯥꯁꯤꯃ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯅꯤ ꯃꯤꯀꯣꯛ ꯊꯤꯕꯁꯤ ꯗꯣꯔ ꯇꯨ ꯗꯣꯔꯗ ꯌꯨꯝ ꯃꯁꯤꯡ ꯊꯤꯗꯣꯏꯕ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯐꯦꯕꯋꯥꯔꯤ ꯊꯥꯗꯅ ꯌꯨꯝ ꯃꯀꯣꯛ ꯊꯤꯒꯗꯣꯏꯅꯦꯕ ꯃꯁꯤ ꯇꯧꯒꯗꯣꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯟꯗꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗ ꯇꯧꯗ꯭ꯔꯀꯥꯟꯗ ꯂꯥꯁ ꯑꯋꯥꯔꯗ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯅꯦꯕꯔ ꯑꯩꯈꯣꯏꯒꯤ ꯊꯦꯡꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯅ ꯇꯛꯁꯤꯟꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇꯥꯟꯖꯥꯗ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯄꯣꯖꯤꯇꯤꯚꯇꯨ ꯀꯩꯅꯣ ꯏꯑꯣꯏꯗ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔꯁꯤꯅ ꯀꯟꯕꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯗꯅ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯎꯅꯔꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁꯁꯦ ꯌꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ NRC ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯌꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤꯁꯦ ꯑꯩꯅ ꯃꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕꯅꯤ나 ꯑꯩꯅ ꯃꯗꯨꯗ ꯌꯥꯝ ꯊꯥꯖꯕ ꯑꯣꯏꯗ꯭ꯔꯤ ꯃꯔꯝꯗꯤ ꯊꯥꯖꯕ ꯀꯌꯥꯔꯛ ꯄꯤꯒꯔꯦ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯛ ꯁꯦꯟꯁꯁꯁꯦ ꯌꯩꯊꯣꯛꯑꯦꯅ ꯂꯥꯎꯊꯣꯛꯄ ꯅꯨꯃꯤꯠꯇꯣ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅ ꯊꯥꯖꯕ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯁꯤ ꯏꯠ ꯏꯁ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜ ꯑꯩꯈꯣꯏ ꯂꯥꯏꯐ ꯑꯦꯟ ꯗꯦꯠꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯈꯤꯕ ꯑꯈꯪ ꯑꯍꯩ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯅ ꯍꯥꯏꯈꯤꯕ ꯃꯁꯤꯒꯤ ꯁꯦꯟꯁꯁꯁꯦ ꯁꯤꯅ ꯃꯌꯥꯏꯗ ꯃꯤꯟꯂꯧꯔꯒ ꯁꯦꯟꯁꯁꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣꯗ ꯃꯃꯥꯡꯗ NRC ꯇꯧꯗ꯭ꯔꯒꯗꯤ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯦꯇ꯭ꯔꯤꯛꯁꯤꯗ ꯑꯍꯣꯡꯕ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯕ ꯉꯝꯃꯤꯁꯦ ꯑꯞꯗꯦꯠ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯨꯡꯗꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯤ 100% ꯄꯤꯔꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯦꯇ꯭ꯔꯤꯛꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯦ ꯃꯈꯣꯏꯅ ꯂꯩꯖꯗꯕꯁꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯄꯨꯜꯂꯒ ꯂꯩꯍꯧꯔꯤꯕ MLA ꯀꯌꯥꯅꯣ MLA 50 ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯒꯤ ꯀꯥꯡꯕꯨꯗꯤ 10ꯅꯤ ꯍꯧꯖꯤꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ 10ꯒ 50ꯒꯗ 10ꯅ ꯉꯝꯃꯦꯕ 10ꯅ ꯉꯝꯕꯁꯦ ꯃꯈꯣꯏꯗꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯃꯣꯏꯅ ꯄꯥꯝꯕꯗꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯅꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯛꯅꯕ ꯑꯣꯏꯕꯒꯤ ꯁ꯭ꯇꯦꯞꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯁꯤꯠꯀꯤ ꯑꯣꯏꯕ ꯆꯦꯟꯖꯦꯁ ꯃꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ
we everything lost again. Maduna ne koina karuma haibado karuma to dapataragadi question of survival da koi angam mamongda koi thenagani sengne du se JFD ni nate JFD je sumna tagi koi wamang janjal senja bakakdani chenjari badi manipur miyam punda mangi manipur miyam sida aikuna ngasi to je no koi kana goma community amagi mayok we are not against any one community koi community gi mayok nate 1951 da cut off base yar orikana maduda lairamba Indian haiba kangusing haiba tare maduda magi Christian oigera Mutai Bangel oigera Hindu oigera Sanamay oigera maduda almost we are all together osik sangjala ko nedana haiba kangusing sina sangjala ko khongjang ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯃꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦ ꯔꯥꯖꯅꯤꯇꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯖꯔꯒ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯀꯤꯕꯗꯒꯤꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯀꯤꯕꯒꯤꯅꯦꯅ ꯈꯜꯂꯒ ꯆꯠꯆꯕ ꯑꯣꯏꯔꯒꯁꯨ ꯑꯐꯕ ꯄꯨꯔꯒ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ